Good morning. Ngasi se akhoi irai numit ko irai numit ki card ki message eng minar se ko irai numit ham bata akhoi number se leire number se 71 leire ko color dana sky blue gumba kai gumba dumaina shina bi bai ko aduga mana koina chak thong bada hapa ya ba se irai numit ki oina gi katang dumaina gumba happy ba ado ham bada koi card message eng se aduga timing a phaba so ai pe di eng se ko ngasi gi oina timing a phaba so yeng minar se aduga ngasi gi card ki message so yeng minar se ko ado sedagi ko card ohum katang ai lothok charage ko sigi card ohum sidagi ama khalase ko ngas no magi oina card number 1 card number 2 atuga card number 3 ko offline consultation se adum akhoi gi kaino haidare ko haidi pung 8 sai dagi dum lakpi ba yagani ko aduga sunday oiraga na pung 9 sai dagi dum laaga yeng ba yagani ko haidi yumda laaga yeng ba store da lakpiro haidi consultations kumba kai gumba maina pambi ba lere ga tarot reading ishana lothok chara ko aduma lere ko sile ko card ohum se ko card number 1 card number 2 and card number 3 ko ahamba card yeng se ko first card khan bangai gi oina sila ise ko sirlese hadi mi punba imanaba ke ka yam punba oina oi ko ngasi se imanaba haraga di college ki oi be yai thum thaina pulamba mayam ama hadi punminaba khotminaba adumba sule kuina thengna daba mi gumba thengnaba admai toraga dugumba lere ko aduga mi na su chanbi ba hai tara ko mathak thongmana chanba khotpa thabak taw matamda mi gi mateng gumba lakpa phai ko ngasi gi numit se ahamba gi number 1 khan bangai gi oina haraga di ko number 2 khan ba yengase ko number 2 khan bangai gi oina haraga di sila ise aingonda akhoi mateng gumba kai gumba mai lakpado especially nupi gumba na aigi mateng gumba tawbiba haidi ngasai gi mateng haraga di material kari kra adu gatangi paisa sa gi natabida atopa emotionally oirase natraga haidi leina ko sum mi se paisa katang na mateng tabo jawdena aigi nungai taba matamda awaba matamda haidi mateng gumba tawbiba khopiba kaino tara wari sharaga ni khangde amaga ni khangde ko adum support tawbiba imanabi natraga haitare ko aigi mathak thongbo itar so female figure gumba kai gumba dumaina sum lakpo oino oibodo ko last ki ahum subase ko imung manung phadana nushi channa leiminaba khominaba dumai tor oi ko husband wife oiro natraga haidi leina ko husband wife na adi dongdring oi orga so adi ima ipa phadana leiminaba khominaba dumai tor ko hima bawa ga kai ga kai phadana leiminaba duma leire aduga aphabasu lei lakani ko ngasi gi numit se dum aphabasu oi ko sisina ko card ki message leire ko timing no ki pung 3 ga minute 15 dagina pung 8 ga minute 39 phang leire ko ado 13 ga minute 13 dagina pungse kaino 13 ga minute 13 dana 12 ga minute kun yang khai tare phang leire dagi pung 3 ga minute kun ithoi dagi na 3 ga minute mari phang leire ko aduga nungdam gi na 3 ga minute kun ithoi dana 3 ga minute mari phang leire ko aduga nungdang gi na pung 9 ga minute kun 38 daina 8 ga minute yang khai tare phang leire aduga atheng bagi na 13 ga minute 13 dagi na next day nongalam dai gi ahum ga minute 3 phang leire ko sisina khoi gi ngasi gi oina afaba timing ko adu sil leire khoi gi daily card message na thank you